ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ ꯑꯗꯨꯝ ꯁꯤꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯊꯝꯃꯝꯕ ꯄꯣꯠ ꯅꯠꯇꯦꯕꯀꯣ ꯆꯠꯅꯕꯤ ꯍꯥꯏꯕ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯑꯁ ꯃꯥꯒꯤ ꯃꯆꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯡ ꯇꯧꯔꯒ ꯂꯨꯍꯣꯡꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯖꯠ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯇꯁꯦꯡꯅ ꯄꯨꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯃꯆꯥꯁꯦ ꯗꯥꯡ ꯇꯧꯔꯒ ꯂꯨꯍꯣꯡꯉꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯕꯨ ꯏꯀꯨꯡꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯔꯦꯟ ꯂꯝꯇꯥ ꯍꯥꯏꯕꯁꯦ ꯀꯨꯝ ꯑꯐꯕ ꯊꯥꯁꯤ ꯑꯐꯕ ꯑꯣꯏꯕꯅꯤꯅ ꯑꯗꯩ ꯑꯐꯕ ꯊꯕꯛ ꯖꯍꯥ ꯑꯣꯏꯔꯣ ꯌꯨꯝ ꯁꯪꯒꯥꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯆꯨꯔꯥꯀꯣꯔꯣꯟ ꯑꯣꯏꯔꯣ ꯖꯍꯥ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯐꯔꯦꯟ ꯂꯝꯇꯥꯁꯤꯗ ꯑꯅꯝꯕ ꯁꯨꯝ ꯃꯌꯥꯝ ꯇꯧꯅꯩꯗꯅꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯄꯨꯈꯠꯆꯗꯣꯏꯁꯦ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅ ꯄꯨꯈꯠꯆꯔꯒꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯂꯨꯍꯣꯡ ꯄꯟꯊꯥꯁꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯟꯅꯕ ꯑꯗꯨꯝ ꯖꯥꯏ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯤ ꯐꯩꯅ ꯁꯤ ꯐꯠꯇꯦꯅ ꯀꯥꯏ ꯁꯨꯝ ꯈꯟꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯂꯨꯍꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯍꯧꯖꯔꯒꯦꯀꯣ ꯂꯨꯍꯣꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯑꯃꯗ ꯆꯪꯉꯤꯕ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤꯃꯌꯨꯝ ꯑꯣꯏꯒꯦꯔꯥ ꯇꯁꯦꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥꯁꯦ ꯆꯪꯈ꯭ꯔꯦꯀꯣ ꯑꯗꯣ ꯂꯩꯖꯕ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯝꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯂꯨꯍꯣꯡꯕꯁꯦ ꯃꯣꯏꯅ ꯍꯣꯡꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯅ ꯄꯩꯁꯥꯗꯣ ꯄꯥꯏꯔꯕꯅꯤna ꯄꯩꯁꯥꯁꯦ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ इचागी लुहोंबनी अदगी अदुनी अदानी तौरकांदा मयाम पैसासे थादरगा लुहोंगकदोइनेबुको फजनबाना खलकांदा फजनबगी स्टाइलदा पैसासना कोइसनकांदा पैसासना कोइसनलबा मतुंगदा लुहोंबा अमा होंबसे यामना फजबा मओंगदा अदगी मीनगा माई मचादो लुहोंबा मतमदा सुमाइना तौरी कानगा tung कोइना हाइनानबगीदमक्ता अदगी हाइसु हाइनरगसु दुम लै फजना लुहोंबा से दुम स्माइली लुहोंबदी याम फजगिबनी हाइना दुम सोनबदी दुम सोनैयेबको अदु मागी लेजबगी मागी कैपेसिटी की मतुंगिना मागी तौजबनेबको अदगी मुंगना मचा अमा लुहोंबा मतमदा इना खुंबा मी अमदी अदुदा संगिबा पैसा मयाम दु कैसुमता मोइदा खंदना मसागी लेजबगी होंजरिनेबको अदु ओरगसु खितंग नेमबा अदुम हौजिसे मणिपुर से कई हाइजनो नुंगाइबा अममना पोंग नुंगाइबा वानी अदगी अवाबा अममनादी हौजिसे चाफम लाल मतमसु ओरिको लाल मतमसु ओइ अदगी सुफम नोंफमना ग्यान मेन तादना चाबोय चादबोय लेरिबा मतमसिदा लुहोंबा मचा मसु अमु सुमाइना सेन चोंबा करिकरा यावरपा मतमदा मीगा मीमाननबा मीगी लुहोंबा दुमाइना होंगनबा होनबदा ममा मपा ओइबसिंदि असुक्कि मतिक वाइयेबको अदो सिगी मतांगसिदनेबको अइना अमु लाक्सरकदोइसे अखोई चनबी चनबीसे अखोई मियोइबना सेमबनेबा चनबीसे अखोई मियोइबना सेमबनी अदुम सिजे तौदबा यादे हाना लाई हक्तदगी थममबा पोट नतेबको चनबी चनबीसे अखोइना सेमबनेबा अदु रगदी अखोइना अमु सिगी चनबीसे अखोइना अमु चेंज तौथोपा याइबको अदुनी अइना सिगी मतांगसिदा लाक्चदोइसे नुंगाइबा अमममदी मसागी लेम पांगना लेजबगीदमक्ता मचा अमा लुहोंबा मतमदा मयाम थादरगा लुहोंबसु ngami adagi adugi poto mu tang amu नेमथरक मीना मागी मतौ तम तारगदी कमायना तौदोरिगेबा asi matangsidane ko yamna hojiki timing siga yamna si pose ne yam haijening bane ba do hausi anamba matamna asmagi machadi ko gi adumain torga dum dang torga luhonge durgadi aigi ichase ijata ya ba natte haina ko gi तसेंगना पुबनी खंगदे लापनी खंगदे तौरकांदा मसाजे दुम दांग तौरगा लुहोंगेबको अदो सिगी पोसे आई होइना फत्ते हाइजगेबा सिगी पोसे आई फत्ते हाइजगे अदुमाइना तौरगा आइना
ꯑꯩ ꯆꯣꯞꯇꯅꯕꯅꯤ ꯏꯆꯥ ꯆꯣꯞꯇꯅꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯣꯡꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯗꯣ ꯑꯗꯨꯗꯣ ꯈꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯝꯗꯥꯏꯗ ꯊꯕꯛꯁꯦ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯅ ꯂꯨꯄꯥ ꯃꯤꯉꯣꯟꯗꯒꯤ ꯁꯝꯅꯃꯛꯇꯕꯨ ꯂꯨꯄꯥ 1,000 ꯄꯨꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤꯅꯦ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯂꯨꯄꯥ 1,000 ꯄꯨꯔꯦꯅ ꯈꯜꯂꯣ ꯑꯩ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯩ ꯂꯨꯄꯥ 1,000ꯁꯦ ꯑꯩ ꯃꯉꯣꯟꯗ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤ ꯀꯌꯥꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯂꯒ ꯍꯣꯏ ꯃꯥꯒꯤ ꯃꯄꯥ ꯑꯗꯒꯤ ꯃꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯝꯃꯝꯃꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅ ꯃꯈꯜ ꯑꯃ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯈꯣꯡꯕꯥꯛ ꯃꯩꯗꯒ ꯍꯤꯡꯉꯛꯄ ꯃꯤꯅꯒ ꯅꯨꯡꯉꯥꯏꯔꯛꯏꯁꯤꯡꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯤꯡꯁꯥꯞ ꯌꯥꯝ ꯐꯖꯅ ꯍꯣꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯑꯦꯕ ꯑꯩꯁꯦ ꯊꯥ ꯑꯃꯗ ꯑꯩꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯤ ꯑꯗꯒꯤ ꯁꯤꯒꯤ ꯊꯥꯁꯤꯗ ꯐꯪꯉꯛꯏꯕ ꯄꯩꯁꯥꯁꯤꯅ ꯑꯩ ꯌꯨꯝꯒꯤ ꯆꯂꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯩꯒꯤ ꯑꯃꯨꯛ ꯗꯦꯕ ꯀꯔꯃ ꯑꯗꯒꯤ ꯑꯩꯒꯤ ꯊꯥ ꯑꯃ ꯆꯠꯀꯗꯕ ꯄꯩꯁꯥꯁꯤꯡꯁꯦ ꯑꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯑꯅꯥꯕ ꯑꯗꯩ ꯀꯔꯤ ꯀꯔꯥ ꯂꯥꯛꯄ ꯑꯗꯒꯤ ꯍꯥꯠꯇꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯅꯝꯕ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯤꯅ ꯑꯗꯨꯝ ꯁꯨꯝꯕꯗ ꯍꯣꯠꯂꯝꯃꯣꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯣꯡꯕꯥꯛ ꯃꯩꯗ ꯍꯤꯡꯉꯛꯄ ꯃꯤꯗꯤ ꯁꯨꯃꯥꯏꯅ ꯍꯣꯠꯂꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩ ꯄꯩꯁꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯌꯦꯡ ꯁꯤꯡꯒꯅꯤ ꯑꯩ ꯁꯤꯒꯤ ꯁꯤꯡꯕ ꯌꯥꯕꯒꯤ ꯃꯈꯨꯜ ꯂꯩꯒꯗ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯅꯨꯡꯁꯤꯔꯒꯁꯨ ꯑꯗꯒꯤ ꯃꯤꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩ ꯗꯨꯝꯗꯥꯝ ꯇꯧꯔꯒ ꯍꯣꯡꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯌꯦꯡ ꯄꯨꯔꯤꯕ ꯄꯩꯁꯥꯁꯦ ꯁꯤꯅ ꯑꯩꯅ ꯄꯨꯗꯣꯏꯕ ꯄꯩꯁꯥꯁꯤꯅ ꯑꯩ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯁꯤꯡꯕ ꯉꯝꯕꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯝ ꯂꯥꯛꯀꯗ꯭ꯔꯥ ꯃꯔꯝꯗꯣ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯕꯤꯔꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯒ ꯍꯣꯡꯕ ꯌꯥꯏꯑꯕ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯕ ꯁꯤꯒꯤ ꯄꯣꯔꯝꯁꯤ ꯁꯨꯡꯌꯥ ꯌꯥꯠꯄꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯗꯕ ꯂꯥꯝꯕ ꯐꯪꯉꯛꯇꯕ ꯄꯣꯠꯇꯨꯗꯤ ꯃꯤꯅ ꯐꯅ ꯉꯥꯡꯅꯁꯤꯅꯕꯀꯣ ꯃꯤꯅ ꯉꯥꯡꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃ ꯐꯥꯅ ꯃꯤꯒꯤ ꯃꯆꯤꯟꯗꯣ ꯑꯗꯨꯗꯩ ꯊꯥ ꯑꯃ ꯐꯥꯅ ꯑꯗꯨꯝ ꯉꯥꯡꯅꯔ ꯂꯩꯌꯨ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦꯕꯀꯣ ꯉꯥꯏꯍꯥꯛ ꯈꯛꯇ ꯉꯥꯡꯅꯔꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯅ ꯉꯥꯡꯅꯕ ꯁꯨꯡꯀꯤ ꯀꯤꯒꯅꯣ ꯑꯗꯒꯤ ꯃꯤꯅ ꯉꯥꯡꯅꯕ ꯁꯨꯡꯀꯤ ꯀꯤꯒꯅꯣ ꯍꯥꯏꯕꯗꯤ ꯍꯣꯏ ꯍꯨꯔꯥꯟꯕ ꯀꯔꯤ ꯀꯔꯥ ꯑꯣꯏꯕꯗꯗꯤ ꯃꯤꯅ ꯉꯥꯡꯅꯒꯅꯤ ꯑꯗꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯐꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯑꯃ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯡꯅ ꯂꯨꯍꯣꯡꯗꯨꯗ ꯇꯥꯔꯒꯗꯤ ꯃꯤꯅ ꯉꯥꯡꯅꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕꯒꯤ ꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯏꯁꯥꯅ ꯈꯪꯒꯗꯧꯕꯅꯦꯕꯀோ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯁꯦꯝꯗꯣꯛꯀꯗꯧꯕꯅꯦꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤꯁꯦ ꯃꯤ ꯑꯆꯧꯕꯒꯤ ꯃꯇꯝ ꯃꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯤꯇꯪ ꯅꯦꯝꯊꯕ ꯃꯤꯅ ꯁꯨꯡꯇꯝ ꯇꯝꯕꯤꯒꯅꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯅꯤꯌꯣꯝꯁꯦ ꯊꯥꯛ ꯑꯆꯧꯕꯒꯤ ꯅꯤꯌꯣꯝꯁꯦ ꯊꯥꯛ ꯃꯆꯥꯅ ꯇꯝꯃꯨꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯏ ꯂꯥꯁꯇꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯌꯨꯝꯐꯝꯐꯧ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯅꯕꯣꯛ ꯄꯣꯔꯒ ꯆꯠꯄꯁꯦ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯐꯝ ꯂꯩꯖꯔꯤꯕ ꯌꯨꯝꯐꯝꯗꯨꯐꯥꯎ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯕꯣꯛ ꯄꯣꯔꯒ ꯚꯔꯥꯗ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯉꯥꯡꯅꯕ ꯁꯨꯡꯀꯤ ꯀꯩꯅꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯂꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯤꯅ ꯉꯥꯡꯅꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯃꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯁꯦ ꯃꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯄꯣꯠꯇꯗꯤ ꯑꯩ ꯏꯁꯥꯅ ꯁꯦꯝꯗꯣꯛꯀꯗꯧꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯃꯤꯒꯤ ꯃꯇꯧ ꯑꯩꯈꯣꯏ ꯊꯥꯛꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯣꯏꯒꯤ ꯃꯇꯧꯁꯦ ꯇꯝꯃꯣꯏꯁꯦ ꯇꯝꯃꯒꯗꯤ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃꯨꯔꯒꯗꯤ ꯃꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯍꯧꯗꯣꯏꯁꯤ ꯀꯅꯥꯅꯣ ꯃꯇꯧ ꯇꯝꯃꯨꯏꯕ ꯑꯩꯈꯣꯏꯁꯦ ꯁꯤ ꯈꯛꯇꯅꯤꯀꯣ ꯋꯥꯍꯧꯒꯗꯣꯏꯁꯦ ꯂꯥꯁꯇ ꯑꯗꯨꯅ ꯑꯆꯧꯕꯅ ꯑꯆꯧꯕꯒꯤ ꯃꯍꯨꯝ ꯃꯆꯥꯅ ꯃꯆꯥꯒꯤ ꯃꯍꯨꯝ ꯑꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯣꯕ ꯑꯆꯧꯕꯅ ꯑꯆꯧꯕꯒꯤ ꯃꯍꯨꯝ ꯃꯆꯥꯅ ꯃꯆꯥꯒꯤ ꯃꯍꯨꯝ ꯄꯣꯠꯁꯦ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯒꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯜꯂꯝꯕ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯝꯕ ꯑꯩꯅ ꯑꯆꯥꯎꯔ ꯃꯌꯥꯝ ꯇꯧꯒꯦꯅ ꯈꯜꯂꯝꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯠꯇꯦꯅ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯈꯟꯊꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯌꯥꯎꯕꯤꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯗꯤ ꯅꯦꯛꯁꯇꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ
ꯄꯨꯖꯔꯛꯀꯦ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯑꯆꯧꯕꯅ ꯑꯆꯧꯕꯒꯤ ꯃꯍꯨꯝ ꯃꯆꯥꯅ ꯃꯆꯥꯒꯤ ꯃꯍꯨꯝ ꯃꯆꯥꯅ ꯑꯆꯧꯕꯒꯤ ꯃꯍꯨꯝ ꯑꯗꯩ ꯑꯆꯧꯕꯒꯤ ꯃꯇꯧ ꯇꯝꯃꯒꯗꯤ ꯀꯅꯥ ꯈꯛꯇꯅ ꯋꯥꯍꯧꯒꯗꯣꯏꯁꯦ ꯂꯥꯁꯇ ꯃꯆꯥꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯋꯥꯍꯧꯒꯗꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯉꯥꯡꯅꯕꯗꯅꯦ ꯊꯥ ꯑꯃ ꯐꯥꯅ ꯉꯥꯡꯅꯒꯦ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯤꯅ ꯉꯥꯡꯅꯕ ꯁꯨꯡꯀꯤꯈꯤꯒꯅꯨ ꯑꯗꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯤꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯨꯟꯄꯣꯠꯅꯦꯅ ꯑꯩꯈꯣꯏ ꯑꯋꯨꯟꯄꯣꯠꯁꯦ ꯀꯩ ꯍꯣꯏ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯃꯧꯗꯣ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠꯁꯦ ꯌꯦꯡꯕꯗꯤ ꯂꯣꯏ ꯂꯥꯛꯅꯩꯀꯣ ꯑꯗꯣ ꯑꯋꯨꯟꯄꯣꯠ ꯌꯦꯡꯉꯒ ꯂꯥꯛꯏꯕꯗꯣ ꯍꯣꯏ ꯃꯥꯒꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯠ ꯊꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯀꯥꯗꯨꯅ ꯑꯗꯨꯝ ꯆꯥꯏꯔꯒ ꯀꯥꯗꯨꯗ ꯑꯗꯨꯝ ꯆꯥꯏꯔꯒ ꯂꯩꯔꯒꯗꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯀꯔꯤꯁꯨꯝꯇ ꯃꯤ ꯇꯥꯕꯤꯔꯨꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯋꯨꯟꯄꯣꯠ ꯀꯔꯤꯝꯇ ꯄꯨꯔꯛꯇꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗ ꯑꯣꯏꯅ ꯂꯥꯛꯆꯁꯅꯨꯕꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝ ꯄꯨꯕ ꯉꯝꯒꯗꯕ ꯃꯧ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯧꯁꯦ ꯑꯁꯤ ꯑꯣꯏꯅ ꯈꯟꯕꯤꯌꯨꯕ ꯑꯁꯤꯒꯤ ꯃꯧꯁꯤ ꯑꯣꯏꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯀꯩꯝ ꯄꯨꯔꯛꯇ꯭ꯔꯁꯨꯀꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯍꯦꯟꯕ ꯂꯦꯞꯁꯟꯕ ꯉꯝꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯈꯟꯕꯤꯌꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯁꯨ ꯐꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯒꯗꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯅꯨꯄꯥꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯋꯨꯟꯄꯣꯠꯀꯤ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯑꯋꯨꯟꯄꯣꯠ ꯑꯁꯤꯗꯤ ꯍꯌꯦꯡ ꯑꯅꯤꯃꯛꯇꯣ ꯐꯝꯃꯤꯟꯅꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯍꯦꯟꯕ ꯃꯌꯥꯝ ꯂꯦꯠꯁꯟꯕꯩꯅ ꯉꯝꯒꯗꯣꯏꯅꯤ ꯍꯥꯏꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯅꯤꯃꯛꯇꯨꯅ ꯐꯅ ꯌꯥꯝꯅ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯒꯤ ꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯐꯅ ꯌꯥꯝꯅ ꯃꯌꯨꯝꯗꯒꯤ ꯄꯨꯖꯔꯁꯅꯨ ꯑꯗꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯃꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯃꯥꯒꯤꯗꯃꯛꯇ ꯐꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯝꯁꯅꯨ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯕꯨ ꯊꯥꯖꯧꯀꯣ ꯁꯤ ꯂꯣꯏ ꯃꯥꯡꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯃꯤ ꯐꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯌꯥꯏ ꯃꯤꯇꯧ ꯇꯝꯗꯕ